Purum Khul Dagi Bsf ke 37E company ase Louthokhiba Yaroi. Leingak na Namduna Louthokhrabadi mapham asida matam kaktaba total Shutdown Laothokkani haina United Committee Pukhao and Makeng Dolaithabi ki President Thokchom Sanjoy na chekshin wa thamlakli. Manipur Press Club ki thangjing hall dang ase pangthokhiba paugi mifam amada wafam ase phongdok natuna mahakna hai. Pukhao Makeng Dolaithabi na kwanba mapham sing laidiba maite ki kyum kai pumnamak kuki khulai paiba sing na tumna mai thadokhrabani. Thengkhang kayada kuki khulai paiba sing na nongmai kapsin dun laidiba mapham asida BSF ki company ase thambadagi irang ase khara makai nemthaduna lakhibani. Ikhang khanghauduna leingak na mapham asidagi BSF company ase lauthoknaba thawrang tawrakliba ase khunjal sing na yaba ngamloi. Hiram asigi matangda mari leinaba singda BSF company ase lauthoktanaba che thajinkibasu leide. Leingak nasu pamdaba thodok sing thoktanaba BSF ki company ase makha tana thambiu haina mahana makha tana phongdokhe. Ngasi maksu security advisor aduga DC mari leinaba singda koi application pisan jagare lokthok pidana ba haidana karigumba miyam ki apamba sigi mayokta sarkarna haiba asam rifle battalion asi lokthok nabo BSF battalion asi lokthok nabo honor lagadi akoi gi maigaida anoba kuki singna landaran naba sinbada leingak su yoksan bani mateng pangsan bani haina lawru di maram leite maram aduna kaigumba nampuda lokthok nabo honor lagadi kogi Pukhao imphal tu Pukhao road ta matam kaktaba shutdown tawduna koi akan ba khongjang sanction jagani